Online manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Kuki Millitantsingi Mathakta military trackdown twnaba youth wing BJP amasung Congress na parliament bu kangjai bung onthok tuna Manipur gi irang kangdum sanaba tokpiu Pakistan terrorist ka khenaba laitran ba Chin Kuki Millitantsingi Mathakta military trackdown thabiu haina RPI athawali Delhi youth wing gi maikai dagi phongdorakli Delhi gi Patel Chest Labor Wing asig office tang asi pangthokiba paugi mi famada wing asigi President Boris Nahai Union Home Minister Misana March Nipan dagi Manipur gi lambi chathok chasin yahangani hai khrabang ngasi fawba thabak to onthokpa ngamdaba si laibak thibani thawong asina hojik PR thamduna center na lengak le hairabasu hanaga cham manana aduga haidokhiba wa thabak oina pangthokpa ngamdaba lengak ni haina logani aduga Union Home Minister gi wafam da yare haiduna lambi adumak thingliba Chin Kuki narco terrorist sing da military trackdown tawba natana upai leiro haiki madugi action lokhot pangamdriba karigino hangki Manipur gi miyam gi lifeline oriba National Highway 2 amadi atai lambi singda asumna thingba piriba si kohanaba military trackdown chathaduna lambi hangdok khalu maduda da Manipur da tangdu laita ba hanjilakadabani haina mangna makhata ki ngasigi paugi mi famadu da saruk yakhiba wing asigi working president Laisham Longan bana hai Union Home Minister Misagi free movement haiba pandam adu ngasi mai paktri Chin Kukising na National Highway sin thingjinduna thamliba asina maitai khakta natana atopa furup kaya da su chauna ayepa piribani asiguma thaudo asi matungda amuk hana Twnaba Akanba military trackdown ama chathabiu haiki mangna hai BJP amadi Congress na parliament bu kangjai bung onthok tuna kangdum sanaduna leibagi matam nate madugi mahut irang asigi warusin ama puraknaba amata oina honabiu haina mangna makhata ki chahi mari gi nupi macha ama bolero na thombada sire thomlamlaga yenglamdaba bolero fare ngase ayu pung 10:10 rom tarakpada nambol PS na koliba oinam kaithel gi tidim lambi paringi mafam amada Bisnupur tamna thorakpa bolero MN01AX 2804 na lambi lan thorakpa chahi mari khakta ngari be irengba mamang laikai degi kumukcham gunador gi macha nupi Babani thomlambada laikhidre haidi nupi macha sibu thomlamlaga khamlamdana thaukiba bolero aduna nambol police na tera uraktagi fare thodosigi matangda case ama lokhatuna laikhidrabi nupi macha adugi hakchang postmortem examination taunaba rims ki mineral sangda thamkhre haidi thodosigi social media da viral oirakiba CCTV footage ta bolero asida flag post ama yaubadawna uki adumoinamak police ki maikai degidi gari asi kanagino haiba khangdri haina khumlaki Miyoi ani ganja kg 47.6 ka konana fare ngarang Manipur police ki kangbo amana Imphal gi North AOC gi winger parking maya dagi miyoi ani ganja kg 47.6 ka konana fare hairi farba miyoi ani adudi thaude be chothei kungama thoi amadi Yulung Jefferson chothei kungahumdoi kawi hairi farba miyoi ani adu makhoi dagi fangliba polam sing aduga loinana Imphal police station da khusin nakre hairi Nakalama Romda More Police Station ki manung chanba Howland 5 mana ki New Sizang Village tagi su security force ki kangbuna Myanmar macha ama WY tablet kg Mariga gram chamri ga konana fare hairi farba mi adugi maming Harry kawi masagi chahi kunthagani thoi sure Myanmar tamudagi ni mangonagi mobile phone ama two wheeler ama MSF card ama fagale hairi KCP ki lanmi ama khulai ke amarunga konana fagat kre ngarang security force ki kangbo amana Thobal district ki Hairok police station gi manung chana Hairok pa 3 uyokching Maya Krishnadas farmhouse tati humbagi thabak chathaba matamda KCP PWG gi lanmi ama masing amlaba khusu khulai ke amarunga konana fagat pangamle haina Manipur police ki pauna hairi fagalaba KCP ki lanmi adugi maming na Laishram boy now Elias boy Elias laingam kunthraga taru kawi mangondagi fagalaba khulai sing adudi magazine aniga konana .303 LMG ama SLR magazine ama .303 gi life round ni fugataru SLR gi life round kun 36 HE hand grenade ani handset radio set ani BP plate ama BP base ahum KCP PWG gi line shield ama stamp pad ama camouflage cap nipan KCP PWG gi soldier base ama backpack turret sling bag ahum camouflage shirt tara camouflage charger ama camouflage jacket ani pair trouser taraga red jacket mari t-shirt red pair of sleeper ama hoodies ani scarf ani fak ama mobile handset ama fagale hairi Mitai Council More gi kunthraga ma thoi suba mapo kumon pangthokre Kukising na separate administration taliba si fanglaroi haiba makoina khangjarabani M thoiba Mitai Council More gi chahi kunthraga ma thoirak suba mapo kumon thoram ngarang Imphal East district ki kabol laikai da pangthokre thoram aduda Mitai society to Chanpur president Moirangthem thoiba khanongpo apunba nupi luf More gi president TH Ibemhal Mitai Council More gi president mayang lambam thoiba saruk yaduna pangthoki ba thoram aduga mari leinana
Mitai Council Moregi M Thoibana Fongdokhibada Hauzik Kukisingna separate administration talibasi fanglar haiba khangjarabani. Moregi Mitai Sing athuba matamda soidena Moreda hanjingani haiba wafam fongdokhi. Thoromaduda More amasung Churchanpurdagi lanjena duna tongan tongamba tampaki relief camp singda changjafam lauduna leiriba imung kayagi mioi sing susaruk yakhi. Mitai Council Moregi mayang lambam thoibana fongdokhibada haukiba chahi 2023 gi May ahumda Kukising na Mitai da lan haurakhiba asi ahanbana che Kukising na Moreda leiba Tamil Furukki Mathakta lan haukiba matamda Mitai na achoba thodang lauduna loishinki. Moreda leiramba paite Furupsingi Mathakta su Kukising na lan haurakpada Mitai na achoba thodang lauduna Churchanpur district fawba thindokhi. Khuseng Vilana Sina Tungi Yumbiret Oriba Ichaisu Singda Achoba Mangjaba Amani Khongpham Handokduna Tangdu Laitana Lainaba Kuki CSO Amasung Mitai CSO Singna Senduna Santi Leba Manipur Ama Ohensi Haina Fongdokhi Myanmar gi Kuki Singna Sel Piraga Aadhaar card semba ya Kayani Khuseng Vilan Lakani Haiba Lenga ki Mari Leinaba Singna Mangjawna Khangan Balaikre Moreda Hanjuna ba More Mitai Khaktada Inthok Piganu Moreda Karamba Matamda Hanjingani Haiba Mitai Council Morena Manungda Kana Honari Moregi Mitai Sing athuba matamda soidena hanjingani hauzik Kukisingna separate administration talibasi fanglar haiba makhongna khangzarabanina haina fongdokhi. Drug trafficking muthanaba tongan bathorang kaya paikhale Nijananda Rai leiba asidagi drug trafficking mapung fana laksinaba state amasung union territory khudingmakta anti narcotics task force lingba yauna tongan bathorang kaya paikhale haina home affairs ki minister of state Nijananda Rai na fongdokre. Ngarang Chathakiba Rajya Sabha gi mifamda wafam asi aiba paukhumoina piraduna Union Minister of State Nityananda Rai na hai State amasung Center gi Drug Law Enforcing Agency amasung atay mari lainaba stakeholders singi marakta afaba mari lainaba amasung ningthina thabak tawminaba yanabagi pandamda thabak tawminaba yanabagi pandamda mari 4-tier gi narco coordination center and court ki mechanism ama hawdoklei Masina lebasi da chathariba drug trafficking amasung drug abuse ki thabak thoram pumnamak lakshinaba honagani loinana accord ki portal amasu semna drug law enforcement kamari leinaba e pau khudimak phangangani amaromda state amasung union territory singi additional director general amadi inspector general gi thakta leiba police officer nalu chingba anti narcotic task force amamam thamba haure force asi state amasung Union Territory singda accord ki secretariat oina mathau tawbaga loinana accord ki tongan bathakta pangthokpa meeting gi matungina thabak tawgani amasung waref lawgani drug chauna amadi masing yamna phaba singi investigation yengsinaba joint coordination committee amasu semle committee asi narcotic control bureau gi director general gi makhada thabak tawgani loinana border ngak senbagi force ama oina leiriba BSF Assam Rifles amasung Sastra Sima Bal gi personal singsu narcotic drug and psychotropic substances and the NPS ki makhada ahenba pangal piduna international border da drug trafficking tawbasing phaba punba yahale haina mahangna house thamki